Ngasigi videosdagi Nupina Toubada Nupana Sungpam Pamdaba yengbada yam ngauzaba yam nungsijaba taret amaga yam hainadaba pamdaba taret amaga khangminasai. Thamoi sengna nungsinaradi nupising nangi boyfriend na nangi husband hena pambiraknabani nungsibiraknabani dana kari no yam torubagi mathau karisu tate. Nangnadi kaisu leitana khlamba yaba adubu nangna tawba matamdadi madu uraga mani yam ngauzaba yam chakjaba dugumba thabak khara lei. Nupising madu kari thabak singno haiba khangbi horo tungda soidana kanarakani. Number 1. Kedaba sak. Mai mitta yakshin nansanba makeup tawba haibasing matangdadi nupi ayamba pungmun munbam khay ngauzaribane. Hoi yekpa taiba thoina pamdaba nupi sing sodum lei adubu nupa cycle singsi tongana thamkhraga laksaning wafamde. Nupi ayambana moidi nupa natabnina khangjade madudi moigi sungke kedaba asingba saksi nupa singna ubudadi yam cute oina ui yam ngauzai. Wafam si sumilali nupa singna comment phongdok piramo. Number 2. Moigi fruit t-shirt na sing bulislag leirambasi nupa singna ubuda yam ngauzai. Sasu sadana komdra nang magi fruit litpadu ubuda mayam nungsiba pokpada natana mai mamita nagsi hot oina phau ugani. Nupi sing try tang tawbi yai panbe yai singmat thogai masam su singasna nungsi mari ama lipun nama sasin hanbada yam chawna mating pangi. Number 3. Chinbal chikpa. Nupi amana tawgi yauna tawba makti nataba masana bhab oijahodabi wari watai sum sanarambadai magi thoidokpa hainabi reaction amoina dakka machin ban chuksin khibasti loire uhobu nupa singi thamoi poron taraina phakaiba ngamlibani. Hello, I'm Sintak Tutor. Education system the ihan hanboina anu yawalama puruknabagi pandam the miyam the introduce tawzari Sintak. Home tutor chaning bamusung chatki haina khanjabo jasing damutadi yam kanaba f ama soidana oiragani Sintak. Nungtigi pitolov daily payout system the thau tawzai. Anakpa mafam dai satrasingna booking torukani maramdi Sintak FC GPS system of booking ne. Aroibada maruiba wafam amana isa-isagi teaching skill uthokpoina minute manga dagi hena sangdaba isagi short tutorial demo class video amadi screen da hapsariba number sigi WhatsApp da soidana thabirakadabani. Video si isagi profile da parent amadi student singna uba fanghangani. Video sigi mating na dumadumbu satrasing amsung parent singna pamba hengathanba yai. Oza sing ngasimag free registration tawbiduna Sintagna pidib khudong sabasi lobihau. Akupa marol gidamag Play Store gi Sintak app download tawbiyo natraga screen da hapsari number stay da ngasimag pau phobiro. Number 4. Samsanaba. Nupi gi samlang si masagi so nupa nga honingai masak ama uraga dum leijaribane. Mastay da muksamsi sumain collection bisana slagadi au gunpasing thamoi khudakta basantari tu da thinbiba ngamibane. Narum da sami yapsin masisu nupi singna tawbuda yam lemzaba yam changkhonba matau oi. Adubu yapsin doriba lection doriba samaduna maiti rajugum amani khak hauboragadi kaya khudong chararoi maramsna matang charing isida khangnausei yam kanaba channel amakak dietitian pusparani channels da samphagadhanaba samsanghnabagi yauna tungan ma dieting guidelines kya changnaina thagalli. Sigumba subscribe to the sumang mangzara ridogo channel sibu recharging na soidana subscribe to binaba nuluksari. Number 5. Kainom lambada khuning kangkhatpa. Upu mathakte kainom lambada boiro kaithel lei pochai leibada boiro nupina khuning kangkhalaga khongsana lepaga khut changna tingthoga kariguma pot ama lambagi matau sidrisasi ubudan pasing yam ngausei yam nungsifam thokpa matau amoina nupasing na lawi. Number 6. Sigumba baseball tupi sumaina uppa. Nupina sumaina baseball tupi manglumda phantolaga uppasi nupasingna ubuda yam cute oina ui. Adubu haizarisi henjina kesinavi selfie kapamdaigi reels namamdaigi mingondai wire uppadu nateko masai leira niyam jumna uptharakpadubuni haizarisi. Number 7. Nupisingna kibagi mong. Ahal oigera ngang oigera nupising sa ayamana tinkang mirang masi ubuyade ki hangui jabo utli. Nong mamit khalakpada mamit jajet usilaga manakong kanna mention masu yawe.
Sigma moina ki hangoi jabai ma tawsisu nupasingna ubudadi yam nungsiba phawe. Phare today khoi phanungai nga tasu tawleira ruise. Nupina torupuda nupana yam hainadaba yam pamdaba singdu kari kari no haiba mu khangminarase. Number 1. Mai hana koinara manupadugi maramda miwa toina ngangba. Mai hana koinara manupadu man sungpam pamdre hainadre aigidi hausi koinari banang ihen hele pumhen hele unaba honabada nupising na mo ex boyfriend gi maramda phattabwa ko thoga toina ngangsak pasi masi attractive oide masi tabda hausi koinari manupadu gi nagong yam wai chingani mi gi phattabda ko thoktu na ngangladi isagi phattabsu thoi kauluise. Number 2. Party yam toina chatkanbi anei bising. Party ama hektada nupising lerambasi nupasing gidi nungai jabini maton thokbini nupising ga krenga tawraga thakaibagi khunungai sidi indri ga tararara laubini adubu khangjin biu party toibi nupising matu thiram daidadi party mafam da thengna khiba khwai yurai chubni paduna phau nangbu pambi roi. Number 3. Migi attention tabu pamjabi. Thutlau bi amagi su photo kapag social media da thagadauna bhonaba myam da udhauna bhonaba social media bu lemdraba moi ki punsi wari kapthok phamoina seasonary bin pising dai talai bin pasing na dikhak pamoi hana pama maga su pamoi ka hina mi ki attention pambirunu isagi mamal hongdok janbane. Number 4. Pakatlini khamban chawrini edana hinjina question chenaba. Sauna khona ba amata letragasu karigumbuda idom ngahakang leibagi tangai fadaba tanjase adum lae maruina nupasingdadi phana pattana nungsinare danasu nungsibiga pungkun bari surusu nairaga dum laiminau haragadi mangonda boring chuba hinada ba phorakane masda evolution gi sukhut yauri bane masda nangi nungsibudunu henbaini magi dunu wat baini hairagadi yam chauna lale kinomda wakal khanthana bai boiro thaina dei pamjrak pet venture do nong phadong makha chathana bai boiro personal space tang hak lei bhaibsi kari kari kumda dum changi personal space ta lei ni dana yumdai nungti gi thokraga pumnam namaga sangagadi madu chaini amar marak ta budi yabajane. Number 5. My mid henjana semdokpi surgery da ngauzabi nupi. Khajikarak amani natabi marup phabu khudingi ahenba surgery ma tawduita tawrak leijabi nupising dai talib nupasing na khak pambiroi cosmetic surgery na lamchat amani thawai phajathun ba yate. Wow. Nupina Toubada Nupana Pamdaba sigum Nupana Toubada Nupina Pamdaba su yam marang kaina leikre madugi matang su video semakpa pami pamde phongdok piramo ngasi gi sigum topic makhal asisu kanai khanbiragadi comment section da kanai haina phongdok piramo.